ꯐꯥꯖꯤꯟꯈꯤꯕ ꯅꯥꯒꯥ ꯇꯔꯨꯛꯀꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯂꯩꯉꯥꯛꯅ ꯊꯥ ꯑꯁꯤꯒꯤ 9 ꯐꯥꯎꯕꯗ ꯄꯤꯈꯠꯂꯛꯅꯕ ꯍꯥꯏ ꯀꯣꯔꯠꯅ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯂꯩꯔꯦ ꯑꯣꯖꯥ ꯃꯔꯛ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯦꯁ ꯑꯁꯤ ꯑꯩꯈꯣꯏ ꯂꯩꯉꯥꯛꯅꯗꯤ NIAꯗ ꯁꯤꯟꯅꯈ꯭ꯔꯦꯗꯤ ꯍꯥꯏꯈꯤꯕ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯀꯦꯁ ꯑꯁꯤ NIAꯗ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯕꯁꯨ ꯑꯦꯖꯦꯟꯁꯤꯒꯤ ꯔꯤꯄꯣꯔꯠꯅꯗꯤ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯅꯤ ꯃꯁꯤ ꯑꯣꯖꯥ ꯄꯥꯎ ꯑꯁꯤ ꯀꯃꯥꯏꯅ ꯌꯦꯡꯕ ꯌꯥꯏ ꯃꯣꯏ ꯌꯥꯝꯅ ꯑꯍꯥꯟꯕꯗ ꯅꯣꯔꯤꯁ ꯋꯤꯟꯗꯣꯒꯤ ꯚꯤꯌꯨꯋꯔꯁꯤꯡ ꯀꯔꯤ ꯈꯨꯝꯅꯕ ꯊꯝꯖꯔꯤ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯁꯦꯐꯣꯡꯁꯤꯡꯅ ꯄꯨꯔꯛꯄ ꯍꯦꯗꯂꯥꯏꯟꯁꯤꯡꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯉꯁꯤꯒꯤ ꯑꯣꯏꯅ NIAꯗ ꯁꯤꯟꯅꯔꯦ ꯍꯥꯏꯔꯦ ꯑꯗꯨꯒ ꯐꯥꯖꯤꯟꯕ ꯑꯩꯈꯣꯏꯒꯤ ꯍ꯭ꯌꯨꯃꯦꯟ ꯇ꯭ꯔꯥꯐꯤꯀꯤꯡ ꯇꯧꯕ ꯍꯣꯁꯇꯦꯖ ꯑꯣꯏꯅ ꯂꯧ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯥꯂꯦꯝꯒꯤ ꯂꯣꯟꯅ ꯌꯥꯗꯕꯅꯤ ꯀꯣ ꯍꯥꯏꯔꯤꯕ ꯁꯤꯒꯨꯝꯕ ꯉꯥꯛꯇꯅꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕꯁꯦ ꯀꯣ ꯃꯅꯤꯄꯨꯔꯗ ꯊꯣꯛꯑꯒ ꯂꯩꯔꯤꯕꯁꯦ ꯁꯤꯒꯤ ꯋꯥꯊꯣꯛꯁꯤꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯇꯧꯍꯩꯗꯕ ꯊꯕꯛ ꯍꯥꯏꯕ ꯇꯥꯔꯦ ꯋꯥꯟꯁ ꯀꯃꯤꯇꯦꯠ ꯑꯣꯏꯗꯕ ꯁꯔꯀꯥꯔꯅ ꯍꯥꯏꯗꯣꯛꯑꯒꯗꯤ ꯍꯥꯏꯗꯣꯛꯏꯕ ꯊꯕꯛꯇꯨꯒꯤ ꯃꯥꯒꯤ ꯐꯣꯂꯣ ꯑꯞ ꯑꯦꯛꯁꯟꯁꯦ ꯂꯤꯔꯤꯟ ꯈꯨꯗꯛꯇ ꯇꯧꯒꯗꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯣꯁꯇꯦꯖ ꯑꯣꯏꯅ ꯐꯥꯖꯤꯟꯈꯤꯕꯗꯨꯒꯤ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯤꯕꯅꯤ ꯁꯤꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯤꯡꯉꯤꯕ꯭ꯔꯥ ꯑꯗꯒꯤ ꯐꯥꯕ ꯍꯥꯏꯕꯁꯤꯃꯛ ꯌꯥꯗꯕꯅꯤ ꯑꯗ ꯄꯤꯛꯈ꯭ꯔꯕ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯐꯥꯖꯤꯜꯂꯒ ꯊꯝꯃꯤꯕꯁꯤ ꯃꯁꯤ ꯀꯟꯕ ꯉꯝꯗ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯒꯕꯔꯟꯃꯦꯟꯠꯅꯤꯀꯣ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯁꯤꯡꯅꯤ ꯑꯗꯨꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯕꯅꯤ ꯍꯧꯖꯤꯛꯁꯦ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯁꯤꯗ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯅꯦꯒ꯭ꯂꯦꯛ ꯑꯣꯏꯕ ꯇꯧꯍꯩꯗꯕ ꯊꯕꯛ ꯑꯃꯈꯛꯅ NIAꯗ ꯁꯤꯟꯅꯔꯦ ꯍꯥꯏꯕ ꯌꯥꯝꯅ ꯇꯣꯏꯅ ꯍꯦꯕꯤꯠ ꯑꯃ ꯑꯣꯏꯅ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯀꯩꯅꯣꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯁꯛ ꯑꯃ ꯑꯩꯈꯣꯏ ꯍꯟꯗꯛ ꯌꯥꯝ ꯇꯣꯏꯅ ꯎꯔꯛꯄꯁꯦ ꯐꯔꯦ NIA ꯑꯁꯤ ꯌꯥꯝꯅ ꯀꯩꯅꯣ ꯂꯩꯕ ꯄꯣꯠ ꯑꯃꯅꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨ NIA ꯑꯁꯤ ꯑꯣꯏ ꯍꯥꯏꯔꯒ ꯍꯦꯛꯇ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔ ꯑꯃꯅ ꯅꯠꯇ꯭ꯔꯒ ꯒꯚꯔꯟꯃꯦꯟꯠꯀꯤ ꯂꯤꯗꯔ ꯑꯃꯅ ꯋꯥꯍꯩ ꯑꯃ ꯍꯦꯛꯇ ꯍꯥꯏꯔꯀꯥꯟꯗ NIAꯗ ꯁꯤꯟꯅꯒꯅꯤ ꯅꯠꯇ꯭ꯔꯒ ꯁꯤꯟꯅꯔꯦ ꯍꯥꯏꯔꯀꯥꯟꯗ ꯍꯦꯛꯇ ꯀꯦꯁꯁꯤ ꯂꯧꯈꯠꯄ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯁꯤ ꯂꯤꯗꯔꯁꯤꯡꯅ ꯈꯪꯒꯗꯕꯅꯤ NIAꯗ ꯍꯧꯖꯤꯛ ꯀꯩꯅꯣ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯗꯅ ꯃꯤꯌꯥꯝꯅꯗꯤ ꯑꯊꯨꯕ ꯖꯁꯇꯤꯁ ꯑꯃ ꯂꯥꯛꯑꯅꯤꯅ ꯂꯩꯅꯔꯤꯅꯤ ꯑꯗꯨꯕꯨ ꯉꯔꯥꯡꯒꯤ 3 ꯐꯥꯕꯗꯒꯤ ꯍꯥꯏ ꯀꯣꯔꯠꯀꯤ ꯀꯩꯅꯣꯃ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕ ꯗꯥꯏꯔꯦꯛꯇꯤꯚꯁ ꯑꯃ ꯄꯤꯅꯕ ꯍꯣꯠꯅꯕꯒꯤ ꯂꯤꯒꯦꯜ ꯄ꯭ꯔꯣꯁꯤꯖꯔ ꯑꯃꯗ ꯉꯁꯥꯏꯒꯤ NIAꯗ ꯍꯪꯉꯨꯕ ꯃꯇꯝꯗ ꯍꯧꯖꯤꯛꯐꯥꯎꯗꯤ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯔꯛꯇ꯭ꯔꯦ ꯍꯥꯏꯕꯁꯤꯅꯤ ꯂꯤꯔꯤꯟ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅꯁꯨ ꯈꯪꯉꯤ ꯑꯩꯈꯣꯏꯅ ꯈꯪꯉꯤ NIA ꯍꯥꯏꯕꯁꯤꯗ ꯀꯃꯥꯏꯅ ꯇꯧꯔꯒ NIAꯅ ꯑꯦꯛꯁꯟ ꯂꯧꯈꯠꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ ꯍꯧꯖꯤꯛ ꯑꯩꯅ ꯈꯜꯂꯤꯁꯦ NIAꯁꯤꯗ ꯉꯁꯥꯏꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃ ꯃꯇꯝꯗꯨꯗ ꯉꯁꯥꯏꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯁꯥꯏꯟꯗꯤ ꯇꯧꯔꯒ ꯍꯥꯏꯔꯤꯕ ꯅꯣꯇꯤꯁꯀꯤ ꯐꯥꯏꯟꯗꯨ ꯐꯥꯖꯤꯜꯂ ꯊꯝꯃꯤꯕ꯭ꯔꯥ ꯒꯣꯔꯃꯦꯟꯠꯗ ꯄꯤꯗꯕ꯭ꯔꯥ ꯍꯥꯏꯕ ꯀꯩꯅꯣꯁꯤꯅꯤ ꯑꯩꯅ ꯌꯥꯝꯅ ꯆꯤꯡꯅꯔꯤꯁꯦ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯅ FIR ꯁꯤ ꯇꯁꯦꯡꯅ ꯐꯖꯅ ꯄꯥꯟꯗ꯭ꯔꯤꯕ꯭ꯔꯥ ꯑꯗꯨꯒ ꯄꯥꯜꯂꯦꯅ ꯈꯜꯂꯒꯁꯨ FIR ꯄꯥꯜꯂꯦꯅ ꯈꯜꯂꯒꯁꯨ NIAꯗ ꯅꯤꯡꯊꯤꯖꯅ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯗ꯭ꯔꯤꯕ꯭ꯔꯥ ꯁꯤꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯈꯪꯅꯤꯡꯉꯤꯁꯦꯀꯣ ꯑꯗꯨꯅ NIAꯁꯤꯅ NIAꯁꯤꯅ ꯉꯥꯏ ꯂꯩꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯑꯣꯔꯗꯔ ꯑꯃ ꯄꯤꯕ ꯑꯃ ꯆꯪꯉꯤꯑꯕ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ RC ꯇꯧꯕ ꯍꯥꯏꯗꯅ ꯔꯦꯒꯨꯂꯔ ꯀꯦꯁ ꯑꯅ ꯑꯃ ꯇꯥꯗ꯭ꯔꯤꯐꯥꯎꯗꯤ NIAꯅ ꯃꯥꯒꯤ ꯑꯦꯛꯁꯟꯁꯤ ꯂꯧꯈꯠꯄ ꯌꯥꯗꯦꯕꯀꯣ ꯃꯔꯝ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤ NIAꯗꯒꯤ ꯀꯩꯅꯣ ꯑꯣꯔꯗꯔꯁꯤ ꯂꯥꯛꯑꯀꯥꯟꯗ ꯉꯁꯥꯏꯒꯤ RCꯁꯤ ꯄꯥꯟꯗꯣꯏꯅꯦꯕ ꯍꯥꯏꯔꯤꯕꯁꯤ ꯁꯦꯛꯁꯟ 6(5) ꯀꯣ of NIA Act yaurine Hariba Masigumasi properly Taudribara Hojipogda and Namchalaga Tamibra. Not to Hiragana process it Taudribara. A political announcement Gaidana, a quickie Razniti, you have allowed to get Tabakti follow up Togdaba. I don't give him the Libra. See reason my arms in Nico. Aquina Kanato with you. Aduna Aquina NIA process the Ladiba reality Lirin. State police na. FIR must same with the Uni, Aduga Hariba, FIR, see a quick government, submit to Udabani, state government, submit or state government, Madu recommend Tauraga, Madu Kanuda, Ministry of Home Affairs, the notification big target of Bani, Aduga Ministry of Home Affairs, Hariba, NI, Eki section 6 clause 5 ki Makada, Mana, notice issue to Udabani. Hariba notice Pange, NIA Pangamatunda.
plus ngasai case file jiga phanga matungdadi regular case ana RC register tawai na ama tawgudawni ano hariba posak mayam se masi ahoba leibra sineba kari karai da leino habitu ma sab sana khangni hariba matang asida RC tawba khoi regular case register tawraba matamda khaktada aikoina ngasai proof se hauduineba adu hauji phawda hariba tawti haibani maramdi ngasai high court ki maikei dagi magi concern advocate na ngasai NIA da hangwa matam da hojbogdi inform tawdri hai sinadi ngasai gi kanoda NIA da properly hariba fine si RC tawdri regular case amoina fine tawdri proof howdri haibani aduna masigi sigumba mayam sigi asengbse yamna nungaite akoi gi wariba responsible government abana ngasai gi miyam gi damakta warba matam sida lokatpa thabak singsida lokatpa yaba kari sulaitaba yamna sai sida am attentive ogidaba mafam sida ngasai gi section da bagi mami sima sauna tai ko aduna sigumba si miyamna akoigi yamna kanoni attentive oiba sangi haujikti government si for the last akoigi 3-4 years ki since May 2023 dagi aikoi yenga matamda aikoi gi oiba sab saba mihut singni haibagi kaino da pen da badi adum leire ne ko malamdi miyamna kano di thagat khibani na hairaga government si sem matamda tasingna miyam gi oiba apamba aning madugi kano di khoi leitre aduna hariba trust deficit taraka matam sida haujikti kan government na tawdrabanina again maki kadum ki pen da balaibani upai di leite kaidongni but people should be very attentive miyam di yam tasingna sensitive khara oiba attentive khara oiba adu attentive citizen oiba maramdi akoi isa issue mayam haurakliba ipai puna sahili sang sina thambirama adugum sanglo puari ase akoi gi matam da loisilamba haiba se tungda lakadari bisa issue singna mikha polaga minai oira kanda yamna akoi dignity leitena hingba adumaina leho matam pumbada mapapu oikiba aikoida adum chairaga lehogadauba ningdon puma khanghogadaba mayam du yenga now people are to be such well attentive and our intellectuals academicians and CSOs hausti government taroktre haidana natraga amana taroktre haidana akoi kanoni da pentho pakchai da sairaga leiba sukana di akoi gi makedi kari tobu yai so far people's voice voice of God ni hai banina miyang wi kholaudi sorry kholauni so now let us akoi gi angamba level da akoina lawbudi tai adu akoina khona ba se tai aduna hayo mayam singa se thujannaba ahoba karino leibu du phongdoknaba adu watliba FIR pandriba kari kari pande so far 25-26 ki list NIA case ta manipur gi issues mayam gi thokre dana jiri gi thongdok thokre adagi angang singi mahiru hat mayam NIA da sinare dana hari badu gi mayam singa to sab sa miyam karamba status ta legi ha bedo madu kanoni khangthoknaba adu hen SPD justice ama langnaba hona matam weri nan mai thamge ko ngai je oja chumbo phongkha thambi bagi damakta oja mathang ase khoi gi